Viren Mari Lane Haidiba, audio recording adu Ningtina Semdok Sadok Laba Ama Oiba Maramna, Petition asi dismiss Toubiyu Haiba Wafam, Santa Leingak na Supreme Court na Thamkhre. Hiramasigi matangda bar and bench na fonglakpa report amagi matungina Supreme Court ki Justice Sanjay Kumar amasung Sanjeev Sachdeva gi bench ta audio clip adugi asengba amadi achumba report sing Gandhinagar da leiba National Forensic Sciences University na on record oina thamki maduda center gi mahut silaga lepkiba additional Solicitor General Aishwarya Vatina Judge Anigi bench ta thamki wafam di Manipur gi hanagi Chief Minister N Viren Mari Lane haidiba audio recording adu ningtina semdok sadok laba amane maramaduna writ petition asi dismiss Toubiyu hiramasigi matang da mahak na Central Forensic Science Laboratory CFSL gi Dr. Singa Pau fauna bagaloina na ai bacherol tharak pasulaire maduda petitioner na ikui kuidringaida lankhalakhiba audio clip adugi khara hena sangdokpa version aduda semdok sadok laba tangkak nifumathoi yawi haiba wafam su cherol aduda khanghalakpa lei maramaduna Kuki Organization for Human Rights Trust na file tawrakhiba Manipur da thokliba irang asi matam adugi Chief Minister N Viren na lalhobu sing da insilaga thokhanbani amadi khulai lakpada chainariba miyoi sing N Viren na ngak selaga thamle haidiba petition asi dismiss Toubiyu haina mahakna fongdokhi Amarom da petitioner gi maikai da lepkiba advocate Prasant Bhushan na fongdokhibada Justice Venkatachalia na founder oiba leibak asigi maming leiraba Truth Left ki report matungina audio recording adu N Viren gi khonjel ga chada marifutara humdoi manai haibagi report aduda lengdana lepkani haike Tungda National Forensic Sciences University gi School of Forensic Science ke Associate Professor Dr. Surbhi Mathurna mamang tha July gi tang kuntra da same saba page taruk panba report adu petitioner gi counsel amasung Assistant Solicitor General da pinaba court asina order PK